अहानबदा मरुइबा पाउ Border Pillar 81 dagi 82 फाउबगी मरक्ता गमखै संबल खाबा लेमनबा होम मिनिस्ट्री दा चेरोल थारे हाइना लेंगाना थमलिबा वाफम अदु मियामदा उत्चाइबने हाइना MPCC ना मरासिरगली लेंगाना पाइखलिबा तोंगान बस स्कीम खुदिंगमक मियामगिनी मियामना स्कीम सिंग असगी कानाबा लौबियु हाइना मणिपुर की गवर्नर ला गणेशन मियामदा अपील तौख्रे Manipur dagi Myanmar da lona punaba honaramba har truck lot khara police na fakiba ado Manipur state ke oina alot tawrakiba har amata nate haina agriculture minister TS Biswaji na phongdokre Hindu khakdana khulingba leibak ama lingnabagi pandamda aronba agenda oina Prime Minister Narendra Modi na luchingba BJP ki lengak asina agnipat scheme hawdorokpani haina CPI Manipur state ke secretary L Sotin Kumar na phongdorokli Kurumjari Mami TV Prime Time Manipuri News Meaning Tabiriba Singbu LUXMI KONGKHAM na taram nokjari Pausanok na pizari Border Pillar 81 dagi 82 faubagi marakta ngamkai sambal khaba lemnaba Home Ministry da cherol thakre haina lengak na thamliba wafam ado miyamda utchaibani haina MPCC na marasiragli Hiramasigi matangda mari lenana ngasi Congress babanda paugi mifam ama pangthokre paugi mifam atuda MPCC ki Vice President Hrisor Goswami na hai Manipur ga Myanmar ga tainari bangam kai gi saruk ase chaurana kilometer chahunga mari futara manga romne masigi manungda chaye nariba ngam kai gi saruk ase tongan mamapam singda puna kilometer kuntra manga gi saruk tani kilometer kuntra manga rom chaye naba lairiba mafam sing ase Tuibai Molcham area ki border pillar number 64 dagi 68 faubugi saruk Howland 5 area ki border number 73 dagi anoba border pillar 73 faubugi saruk Tamu More area ki border pillar number 75 dagi 79 faubugi saruk Kwata Waksu area ki border pillar number 80 dagi 83 faubugi saruk amade Choro Kuno area ki border pillar number 88 dagi 95 faubugi saruk asine Hairiba mafam sing asida chainaba leire haibasi mamangda kyarak hana haikrabane Manipur gi lengana fauba mamangda Home Ministry da cherol thaduna khangan kiba leikrabane Mafam ase nathaiduna amadi namsinduna thamlaga thasigi kunithoida UCM gi ihona maram oiraga Manipur lengana Special Secretary Home Ais Gyan Prakash ki kuthangda Union Home Ministry da housing amkai gi sambal khariba border pillar number 81 amati 82 ani gi maraki saruk sing ase lepnaba cherol thaba asede Manipur miyam da uchaibane miyambu apang basibane wafam ase ngasing ase Union External Affairs Minister oiriba Dr. R.K. Ranjan aso mayek sengna khanglibane Jaya Nariba Mapam Singh Asigi Matangda Mahagna Paucheda Fauba Iduna Amade Manipur gi Mang Kribalam Singi Me Fauba Utuna Miyamda Kangan Kibane Loinana Choro Kuno Amade Molcham gi Jaya Nariba Mapam Ase Manipur gi Lamni Haina Fongdokrabane Aduga Hauzikna Union Minister Oiraba Matung Tumina Leishin Wafam Ase Nathaiduna Thamba Ase Yaningde Ngamkai gi wafam asida MPCC na tumina leiroi MPCC gi team amana ngarang chege nariba border pillar gi fibam yengsilubada ngamkai sambal khaba gi thabak ase ayam baloshin hore sambal khaba gi thabak ase hauji chatha hore thabak ase khudakta lefam thoi border pillar ani khak ase gi marakta leiba chaye naba ase khagnatana Manipur gi tongan mafam singda leiriba ngamkai gi saye naba sing ase gi so chapchaba waroi sin puthopio masigi matang da state level high level committee ama sembiyo loinana ngamkai gi matang da white paper ama puthopio Saye nariba mapam singasi atubada warisin ama poraktri fauba MPCC na tumina leiroi haina mahakna makha taki Thailand dagi horog iba 1980s dagi 81 dagi pabung tumbo masa mai chatna revenue minister Ram Krishna Singh masa mak chatna inquiry toguna khotna report ayamama Manipur ki chief secretary na adu intelligence ki site dagi home ki site dagi India government ka man pigi ba report mayam che I want to copy am lejai kana mai interest lai biga di copy sin logi ba yagani maduda masi lale Manipur ki lam choi ai ba che not only 81 ki wasidi decent na ai ba yai kui dibani na mamang lei mayam namjalaga hujing nga ki issue oi pot se maside hekta akoi tawsalaga mayam de ta mayam gi ihu gi namjana ba nga ki pot sidi tawil ni mo haidana ya BJP ki le ata thamjani haulen phai gi jaga da khopchalle na hairi khopchalle na masawne iriba government sine iriba letter se sigi pakhum di kadai no pakhum du miyam da swine leire henjallamme si check tawre haibana singbase miyam no mek seng na thambiyo letter du gi pakhum la abra sinida लातने हेक्ता 81 तौर लोइसने आइबसिदी
ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕ ꯑꯩꯈꯣꯏ ꯂꯝ ꯃꯌꯥꯝꯁꯦ ꯃꯈꯥ ꯇꯥꯅ ꯃꯁꯨꯝ ꯑꯗꯨꯃꯛ ꯃꯥꯡꯉꯁꯅꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝꯁꯦ ꯃꯁꯤꯃꯈꯛ ꯌꯦꯟꯅꯔꯤꯕꯁꯤꯗ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯁꯤ ꯗꯥꯏꯚꯔꯠ ꯇꯧꯔꯒ ꯃꯔꯣꯝꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯁꯦ ꯊꯩꯗꯣꯛꯑꯒ ꯊꯝꯃꯒ ꯑꯩꯈꯣꯏ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯃꯥꯜꯂꯤ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯁ꯭ꯀꯤꯝ ꯈꯨꯗꯤꯡꯃꯛ ꯃꯤꯌꯥꯝꯒꯤꯅꯤ ꯃꯤꯌꯥꯝꯅ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯂꯥ ꯒꯅꯦꯁꯟꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯏꯝꯐꯥꯜ ꯏꯁꯅ ꯁꯤꯟꯗꯨꯅ ꯀꯩꯔꯥꯎ ꯕꯤꯇ꯭ꯔꯥ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯊꯤꯌꯥꯝ ꯀꯣꯟꯖꯜ ꯃꯃꯥꯡ ꯂꯩꯀꯥꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯑꯃꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔ ꯂꯥ ꯒꯅꯦꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯀꯩꯔꯥꯎ ꯑꯦꯁꯇꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯦꯜ ꯔꯥꯃꯦꯁ꯭ꯋꯔ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯤ.ꯁꯤ ꯀꯨꯃꯟꯊꯦꯝ ꯗꯥꯏꯅꯥ ꯌꯥꯎꯅ ꯖꯤꯂꯥ ꯄꯔꯤषꯠ ꯃꯦꯝꯕꯔ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯐꯤꯁꯔꯁꯤꯡ ꯄ꯭ꯔꯙꯥꯟ सी.एस.ओ.ꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒ ꯃꯔꯤ ꯂꯩꯅꯅ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯇꯔꯦꯛꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯗꯨꯗ ꯒꯕꯔꯅꯔ ꯂꯥ ꯒꯅꯦꯁꯟꯅ ꯍꯥꯏ ꯀꯩꯔꯥꯎ ꯕꯤꯇ꯭ꯔꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯕ ꯐꯪꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯑꯁꯤꯒꯨꯝꯕ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯔꯝ ꯑꯁꯤꯅ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯗ ꯍꯦꯟꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯒꯅꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯂꯩꯔꯤꯕ ꯑꯋꯥꯠꯄꯁꯤꯡꯒꯤ ꯃꯇꯥꯡꯗ ꯃꯤꯌꯥꯝꯅ ꯋꯥꯀꯠꯂꯛꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯈꯪꯍꯜꯂꯒꯅꯤ इंडिया प्राइम मिनिस्टर नरेंद्र मोदी मणिपुर की चीफ मिनिस्टर एन बिरेना मतम पुंबद मियामगी याइफा थौरांगी थबक क्या लेप्तना पाइखली पाइखलगलिबा थौरांग खुदिंगमक मियामगिने मियामना थौरांगसिंग असिगी कानाबा लौदुना हेना चावखटपा नुंगाइबा अमदि शांति लैबा लमदम अमा ओहेलसि लोइनना तमथिरबा लाइचत कोविड-19 दगी ngathoknaba aikoi khudingmak tangai fadana कोविड वैक्सीन कापथोक्तुना लाइचत असि माइथिबा पिरसि हाइनसो मणिपुर की गवर्नर ला गणेशन फोंदोकी The purpose of the meeting is, what is the situation in this area? I want to know. So if I ask you yourself to this question, I'm happy some 4-5 people, maybe 6-7, they came here, Madras are there, and they raised the question, maybe water and other things. मणिपुर म्यांमार लोन पुनब होनरंब हार्ड ड्रग लोड खर फाखिबादो मणिपुर स्टेट की ओइना एलर्ट तौरखिबा हार अमत नते करबार तौबा खरना लनाई ओइना अतोपा सोर्स तगी लौरकलगा म्यांमार पुशिनब होनरमनि हाइना एग्रीकल्चर मिनिस्टर टी.एस. बिसोजन फोंदोक्रे वाफम असे स्टेट ट्रेनिंग डिपार्टमेंट भारतीय जनता पार्टी मणिपुर प्रदेश सिंधुना ओइनाम लॉ कॉलेज पांथोकपा 3 days रेसिडेंशियल डिस्ट्रिक्ट ट्रेनिंग प्रोग्राम की हौदोकपगी थोरमदा मिनिस्टर टी.एस. बिसोजन फोंदोखिबने थोरम अदुदा मिनिस्टर टी.एस. बिसोजन हाई मणिपुर की लौमी सिंगदा हार वादना फंगनगनी हाइना लेंगांगना हाइखिबादो फंगनबा हौरे लेंगांगना हाइबदी पता उल्लबा मतुंग लौफम सिंगदा मरी लेनबा सिंगना चतुना वेरिफिकेशन तौरगा लौमी सिंगदा हक्थेंगना हार फंगनबियु हाइबने कनागुम्बा खरना सोशल मीडियादा ओइदबा पंहाइदा हाइजिनबगी मथक्ता मणिपुर की सीएम ना लुचिंगदुना उ कया थादुना एनवायरनमेंट कननबा होनरिबा सिदा उ पंग्यादा यानथले हाइबना चिंगबा कया संदोकपा सिमदे लाइबक थीबने ngasi pangthokliba training asi yamna maru oiba training program amane ngasi mak training yauriba singna training asi da takliba sing asi ningthina lawshin biduna BJP na miyam gi tawriba thabak sing asi karino haiba khangjinaba honabiyo haina so bahana phongtokhi alporli mu khosri kana dilo parmangdi lajalakwa border li thokjalakwa por na kana masina na koni madu jo kai matam gi matumi na ikona pare forest ki gate ko matamda ikona seize tawre har kana ikona auction tawre मत सरकार के रूल एक्ट की स्टेट उकपलेंगे की थबक ऑनरेबल चीफ मिनिस्टर थोड़ो ममांग 25 लाख थाबसीना मैक्सिमम नी 75 years of इंडियन इंडिपेंडेंस मरी लेना आजादी का महासो मरी लेना 75 लाख थागने कमिटेड ऑनरेबल चीफ मिनिस्टर की वही forest department fulfill company more than that has a business of थौरम अदुदा एल मिनाबंदा VP BJP Manipur Pradesh in charge state training department Bishnupur district Kumbi SC MLA S Premchandra Thanga SC MLA T Rovindro Oinam SC ex MLA L Radha Kishore BJP Bishnupur की district president RK Bimola amadi tongan ba BJP की worker chama henbana sargaki हिंदू खक्तना खुदलिंग लेबाक लिंगनबगी पांदमदा अरोनबे एजेंडा ओइना प्राइम मिनिस्टर नरेंद्र मोदी ना लुचिंगबा बीजेपी की लेंगाक असिना अग्निपथ स्कीम हौदोरपनी हाइना CPI मणिपुर स्टेट यूनिट की सेक्रेटरी एल सोंतिन कुमार ना फोंदोरकली
हिरम असगी मतंगदा ngasi Irabad Bhavan da pangthokpa paugi mifam amada Sotin Kumar na hai Agnipat scheme gi mayokta mathang tha July ki tang ahumda Uttar Pradesh ki Ghaziabad ta Sanyukta Kisan Morcha na sinduna national gi thakta pangthokadoriba convention amada Manipur gi oinasu left amasung secular party trade union Kisan Morcha amadi Manipur longmi lukna chingba kyana sirgyagani convention aduna laurakba warek khudingmak thabak to onthoknaba khongjang kyamarum changsingani Agnipat scheme gi makada contract basis ta laugadoriba army ase RSS ke volunteer sing samgat saganaba amasung Hindu khakta ki oiba leibak ama chalainaba fascism gi khongthang amani masina hogalagliba naharu singi tungi punsida matam manghan batanatana chauna temsing nabagi thawang tarakani Chahi tara taretagi kulumdoi fawbagi manungda leiba naha sing mahima singi lamda mapung fana khong thangjinggadaba matamda chahi mari khaki oina contract basis ta army ohanba haibasi makoi gi tungi punsi lambi thadatpani Prime Minister Narendra Modi na lengak paiba horakpada wasakiba chahi amada myoi crore ani thabak pigani haina wasakiba adugi onataina bada ngasidi thabak phangdabagi samasya nomagi hangalagli haina Sotin Kumar na makha tana phongdoki Army gi ya active service hai masida chahi mari khati adu contract ta thabak hapani haibise masida to bophom kayamna thaja halakanda lori bi pire sangseli khutha mayam singse Masi yang kupna naina bo kampusina masi yabang thoke besu adu matakda handaki lower katori ba narol singi post army da recruit hogi sumbo contract basis lower the post masi the BJP gi yang anon be hidden agenda ba yaw hai bise yang wala khamne maduri chani bari sing manunda maruina recruit hogi ba narol sing se masi da BJP ne pami ba adu Hindu rashtra ma semning bagi Badu ideological training field amagi means thingda moyang tanna porokya na pawa wafum kayamusu Directorate of Information and Public Relations DIPR gi thodang asi chawkhalakba maramna department asigi hauzik leiriba system amasong mong matau sing hena mapangal kankhat hanba mathau tai haina Information and Public Relations Minister Dr. Sapam Ranjana Phongdokre Wafam ase ngasi nitaipa chuthekta leiba DIPR gi office ta Minister Sapam Ranjan Taram no okpa amasong interaction program gi thoram amada mahana phongdokibani DIPR amasong DIPR Employee Association sinduna pangthokiba thoram aduda Minister Ranjan hai department ase miyam gi damak ahen bathodang loduna thabak tawba ngamnaba hena mapangal kankat halagani loinana mathau taba machak mathum sing so hamnabagi damak Matangda Chief Minister N. Biren Gaso Kanabalere. Miyamgi Yaifa Toranga Mari Lenana Lengana Paikatpa Scheme Sing Asidi, social media gi Matingna Mipum Kuding Magda Yohanabagi Kudong Java Fangle. Nauna Taupurapa Minister Ama Oiba Maramna, Department Asigi Grievances Kuding Mag, Matang Manau Naina Paikana Bohanagani, Maram Chaba Policy Masong Program Sing, Yatokuna Department Asi Nintina Matau Taunaba Torang Semlagani, Loinana, Office Building Amasong Masigi Akoibagi Fibam Tarutana Tamnaba Punapana Minasi Hanaso, Minister Ranjana Makatana Fondoki. DIPR ki Commissioner M. Hari Krishna amadi President Aisbal Krishna yauna pangthokiba tharam aduda Department asigi Annual Administrative Report fonglaba matong Office Building asida nauna samgatpa Mini Terrace Garden amaso Minister na sangaki loinana Department asigi tongan ba section singda changduna haktheng nana yengsenki Lagliba International Day Against Drug Abuse and Illicit Trafficking lisingani kunitoy ga marilena ngasi Nongpok Sengmai Police Station na Yaripok Laurimbam Laikai gi Community Hall da Drug Awareness ki thoram ama ngasi pangthokre Thobal District Police ki SP Hobizam Joge Sandra gi meneng makada pangthokiba thoram aduda Yaripok Police Station ki SDPO Laurimbam Gram Panchayat ki Pradhan amade tongan ba club ki member singna saryakhi Aspirational District ki Makhada Chandal District ki tongan mafam singda lambi thong school medical sports amade market yauna lengana paikaliba development work amasong project sing amata matam chana loisin bidaba ashina district asigi miyam apenba oidre haina People's Grievances and Reform Committee Chandal District ki Secretary W Poring na phongdorhakli Hirabasigi matang dangasi Chandal District Headquarters ki Jafo Bazar da pangtokba paumigi mifam amada koring na hai district asida paikaliba chakwa thorangi tabak sing mideng changbinaba Chandal ge DC da memorandum ama pisin kibalaide Chandal dagi sajik tampak fawbagi BRTF na suriba lambi ase kanana yengsilibano haiba khangde lambi ase gi fibam aduki matek fatana lere chakbi karong da lenga na
Shagat-lamba guest house asiso ngasidi shaba lepkre Jal Jeevan Mission ni makada lakadoriba chahi listing ani kunmari fawbada yumthong khudingda thaknaba afaba ising fanganaba khonarbaso district asigi khungang ayambada masigi mami tadri Pradhan Mantri Gram Sarak Yojana amashong Manipur State Rural Road Development Agency ki makada district asida paikhaliba rural road connectivity project sing amata loishinba ngamdana leiri Palel Chandel lambige Wangparal lamkhaidagi litan fawbagi kilometer 15 sangba lambi asisu kumjali singani kunmathoigi February tha fawbagi manungda loishingadabani laibak thibadi ngasi fawba loishin bidana thamle Jafo Bazar gi Ima Market asisu kumjali singani 18 da Manipur gi Chief Minister N Birenas Sangaram ki adubo chahi ahum helaba fawba market asi sizinadana leire haujiti building asisu akayato yauraglei maram aduna atubada lengangna repair tawbiyo NEC gi makhada sakiba Kankhu Women Market ki building ase so kumjali singani kunda saba loikre adubo ngasi fawba mari leinaba singna inauguration tawbidana leire haina korina makatana phongdukhi Jal Jeevan Mission gi makhada 2024 da khungang khuding gi yumla khuding gi sing site water se connect tawraga bigini habegi isasi hui chepakarong da leiriba rural area da leiriba khunja sing jadi ajugumbaji ayamba khunchida jawraktri awa nang si moyam phangi upai lektabegi mukhan local dagi ising suppliers yolaga piba singbegi damaktu da mukhan lawraga charaga leiri haina moina absigi sawaba moina ma phongdaw lawi Handak nong kana chubana maram oraga Tipaimok Assembly constituency gi manung chana leiba ising ichaw ki awaba kya mayong nariba khulma panda SCSC gi MLA Sanglur Sanatina nongmada sangraba yadraba polam sing mating pangkre Valentang Henchung Punzi Muslim Cycle Fai Swangfu Mun Nungsek Punzi Buangmun Sabom Fai amadi Ankaso hariba khulma panda sida cheng amasung acha thau yauna nongmada changdaba yadraba polam sing gunja singda lemni genthokki Miyam ki awaba ubiduna mateng pangpibagi dama kunja singna MLA Sanglur Sanati bu thagarba phongdukhi Manipur Students Association Chandigarh MSSC na All Manipur Students Union AMSU ka husam naduna thasigi tang kuntaruk amasung kuntareta DMU campus ta leiba AMSU head office ta annual admission guidance program pangtholagani haina MSSC na thadoropa charal amana kangalagli Chandigarh da mahi tamningba mahiroi singna numit singa sida laktuna program asida saruk yabiyo haina charal asina makatari Miyamna State Central Library da laktuna Lyric Pabagi matamasi thasigi tang kuntaretagi numidangi pung 9 phawba sangdolagani haina State Central Library Imphal gi Chief Librarian RK Urmilana thadoropa charal amana kangalagli charal aduna hai Art and Culture gi Deputy Secretary na thasigi tang kunithoi da thokiba notice amagi matung ina library asida hana Lyric Pabagi matam numidang wairam gi pung 5 phawba oiramba do thasigi tang kuntaretagi numidangi pung 9 phawba oiragani ayuk pung 9 ga minute kontra dagi hogadaba library asigi morning safe nungtul gi pung 2 ga minute kontra fawba oigani aduga evening sip ki oina nungtil pung 2 ga minute kontra dagi numidang pung 9 fawba oiragani adumakpu thangza nomaizing amadi ate general holiday gi numitadi library thonglon gani haina urmila gi charal asina makhatana khangalagli Indiana ningkha tambagi chai humfudara manga mapung farak bagamari lenena Food Safety Administration Bisnupur na sinduna Eat Right Melagi thoram amanga se Bisnupur da leiba Kyam Baning Singh Sanglenda pangtokre Bisnupur Municipal Council ki Chairperson L. Maniyaima amadi Bisnupur ki CMO Dr. L. Raichandra yauna pangtokiba thoram aduda Oinam Assembly Constituency ki MLA Rengbam Nalini na hai Chinban da hawba pasak ngakana afaba chinjang nate hakjang da kanaba pigadaba machi oiba chinjak chabana wakhal sunungai gani maram aduna hakjang faba punsi marel ama oinaba afaba chinjak chaba mathok tai nupi singna dukan fomduna amasung lalon itik tawduna yung punaba hotnaba amadi macha masu semliba singa si thaganingai ni kunai asida nupi singna angamba contribution piriba simakso puning thoganingai ni haina MLA Nalini na makataki Hai batu koi yang kita benda asal berani pulang apa bakal kan apa bakal tahu apa adu koi kita beri ai koi masal suba sila salah apa koi pulang pulang isi Education Engineering Wing gi matik jadaba Chief Engineer L. Sarachandra Gifam Lokto Uhaina People's Action for National Democratic Movement PANDM na kangalagli
PANDM na thadorokpa chorol amana hai status gi yanglen saru oriba education department ke amata ngairaba engineering wing ase mapanda fazarabaso manungda tin changba kuire central government na lupa 96 crores ki senfam ama kumjali singani kunma taramathoi kumjali singani taranithoi gi oina Manipur gi district nipan haibadi Imphal East Bisnupur Thawbal Chandel Ukhrul Tamenglong Churachandpur amadi Senapati da government polytechnic ki building sanaba kaitokhe masigi manungda chada yangkhai gi senfam so kaitokhrabani adubu utilization certificate pidabana maram oiraga makhatana senfam loba ngamdana leire masigi maram thigalubada kaithorakiba senfam ga chuna daba moongda quality control tawdaba kya thingarakhi Amaromda yumthang nariba stats sangi kudam oina Nagaland gidi chap manaba chahi adumaktada sanction tawrakiba senfam aduna saba loiduna class hokibada natana diploma amadi degree fawba puthokre pumnamak asigi maramde senja thumjana haraba matik chadaba miyoi amana chief engineer oibadagene Education Engineering Wing Education Department SK Chief Engineer in charge Puriba Laisram Sarachandra Singh ase Chief Engineer oiba yadaba matik chadaba RR Sudaba miyoi amane maram asina matik chadaba Laisram Sarachandra Singh SE amade Chief Engineer famdagi lokthokadabane Special Investigation Committee ama samlaga Education Engineering Wing na paikaliba scheme project sing ase mapung fana thikatkadabane Enquiry mapung fana changsin dringaida Laisram Sarachandra Singh amadi mahaki cousin hauzi Education SK Director Laisram Nandakumar anibu hana suspend tawgadabani haina charol asina makatari Moirang SK Lomi Singda ngasi anirak subo oina MLA Moirang Thongam Santigi Maiketegi Urea harfangan kre MLA Office Moirang na sinduna Loktak Fish Market Moirang da pangtokiba Urea harbag Chamanga SASC ki Lomi Singda fangan kiba duda Lomi Singna nungaiba phongdongnakhi ngasi piriba asina aroiba nate Lomi Singda makatana Urea har awatpa leitana fangan gani haina MLA Office Moirangi Personal Assistant M Uttam Kumar na phongdokhi Pumlen Pat, Khoidum Pat, Kharung Pat, Eco Pat amadi Lausi Pat akhang ahi sing tanaduna wetland site ama oina Ramsar site jannaba aiba charol thanaba khonargani haina Loktak Development Authority ki Chairman Moirangtem Asini Kumar na phongdokre Wafam ase Kharung Pat amasung Eco Pat ki Sokchil laglaba pipam sing hakthengnana yengshinba chatpada M Asini Kumar na Paumi Singda phongdoki bani Hiramasigi matangda mahangna makatana hai Loktak Development Authority LDA na tungi mirol gidamak Pat sing ase hanagi pipam hanjilangna ba kana khonagani Masida Pat sing ase ki akoibada leiriba miyamna isa isa gi achoba daita change Kangadoriba parasi lengaki nate miyam gi damaktani lengangna amadi LDA na paikalakpa thabak thoram singda miyamna mating pangbiyo haina so M Asni Kumar na makatana phongdoki wetland site ama oina Ramsar site chanbinaba akoi thananaba akoi honagani koi Loktak Development Authority na tawya ba thabam akoi khudimuk tawrakanda hanagi Kharung Pat ki phibam amadi Eco Park ki phibam adu pulnagi phibam hanjana akoi honagani masida maruina akoi dwellers sing Parsi Kongman da leba praja sing am achouba akoi responsibility daita sangi aduna praja sing masibo akoi matang khudimakta asajok pebinaba akoina Loktak Development Authority ki akoi chairman amoina aina Manipur sarkar mot sinjaraga praja ki pham da ina thamoi sing appeal tawjari Yengsin Khongchat aduda saru yakiba Wabagai SG MLA Dr. Usam Devena Kharung Pat amasung Eco Parasi mahosagi phibamda hanjin hanaba aikoi puna hona minasi haina mangna phongdoki KONGKHAM amasung Manipur University ki tongan pa exam singda thoidok hendongna mai paklaklaba Yaripok Universal College ki mahiroi sing harau tiamna opaga loinena puning thogatpagi thoram ama ngasi college asiki auditorium da pangtokre College asiki governing body na sinduna pangtokiba thoram aduda Universal College governing body ge chairman su oriba hanagi minister Dr. Nimaichan Luwang na atuiba mitong by chairman Dr. Maibam Rajendra na thoram mapu amadi governing body asiki member sing MD Komai Kakching Tabab Sanatoy General Body ki member MD Satar amadi local guardian Kech Basantana akhanaba mitunglen singoina sargyaki Thoram aduda handakta fall lauthokiba KONGKHAM na loba class 12 ke exam da college asigi oina ahanba ani suba amasung ahum suba rank talakpa ngamkraba mahiroi Laisram Bhumika nganba Laisram Chinhoineng Baifai KONGKHAM na loba class 11 ki college asida makok mathang tarkraba Wai Chingkhei Lembi Makak Mayum Nazimana di Makak Mayum Farhana Loinana Manipur University na loba taruk suba semester gi mathematics ta ahanba rank da lakibe KSH Priyanka amadi mga suba position da lakiba Toisam Gandhi da college ki maiketegi shell memento amadi citation sing piduna punin thogatki Fajana 11th class fajana karamodi
फजना 11 दा क्लास फजना कार बोडी हे 12 तसु फजना हेगदबा नाम जी इचल जे मयाम इनाउ जी मयाम जो क्लास फजना कावना की हो अदर नौना 11 दगी 12 कार पा फजना 12 फदु साथ साथ से फजना क्लास काव स्कॉलरशिप भी या स्कॉलरशिप फजना पीगनी स्कॉलरशिप कना बंगनी फजना क्लास का भी दो स्कॉलरशिप फंगनी का युद्ध ले भी दो स्कॉलरशिप फंगोय थौरमगी अथोइब मिथुंगी वारलदा गवर्निंग बॉडी की चेयरमैन डॉक्टर निमाईचान लुवांगना थोइदोक हेंदोंगना माय पाकलगलबा कॉलेज अदुगी माहिरि सिंगबु थागतपगा लोइनना हराबु फोंदोकी तुंगदा लाकदबा एग्जाम सिंगदसु कन होनदुना हेना माय पाकबा माहिरि अममम ओइनबा अमदि कॉलेज असिना थमलिबा तोंगान तोंगानबा स्कॉलरशिप सिंगसो फोंगनबु होनसकी हाइना माहिरि सिंगदा मांगना अपील तौकी District Legal Services Authority DLSA Thobal amasung Legal Literacy Club na kusamnaduna sinba 3 Effects of Drug Abuse haiba topic da essay competition ama Thobal da leiba ACME Higher Secondary School da pangtokre competition asi mai kaba chinjang na oilakpa tangdu laita da phibam amasung drug abuse ki victim ki matang da Thobal district ki oiba Nalsa scheme gi special unit ki action plan gi sarugama oina pangthokpani Class 12 के माहिरोई चामरों ने सरयादुना पांगतोपा कंपटीशन अदुदा DLSA थोबाल की चेयरपर्सन बिनी गांगोम DLSA थोबाल की सेक्रेटरी बिनेश्वरी माइबम अमदी ACME हायर सेकेंडरी स्कूल यारिपो के प्रिंसिपल युमनाम बिरेंसु सरयाकी competition adu hodringai mangoinana bini ngangom na hai mahiroi singa sigi chahi matangda thokhanba crime singa mari leinaba logi oiba NDNPS act POCSO act amadi juvenile act na chingba act singa sigi matangda khangjin batangai phade loinana makoi gi tungi punsida amangbo oirakpa yaba thabak thoram singdagi lapthongna leigedabani haina so mahana phongdokhi adu koida basu sare adu phare khole adu yawi adu masigi drug singje kamaina tawgi habi matamda hojikti akoina sum taba matamda thamu matamda school jatpa satra satri singsu nupi yamna ko nupa tanga taba drug ki sijina ba yamna hawre akoina dunta masigi si drug ki don ba singna su han da makoi si tambina mi da makta len na pijaba khosaba adu gumba tawrakan haina halakan da di maduragi mulakpa Saling bentuknya gila akan ada ukuran kita kami harus tahu. Bisnupur Police Commando ki team amana ngasi ayo Bisnupur Bazar ki ngaikong crossing mapadagi lalhoglup amagi active cadre ni ani far hari. Faraba Mayor Singh adude Imphal East District ki Manung Chanba Khongmandagi Bizoi Kakching Tabam chahi Yangkhai Mari amade Imphal West District ki Manung Chanba Simjamai Oinam Tingeldagi Leimopokpam Sanjit Kumar chahi Nifun Mathoi ni hari. Police tagi fangba paumagi matung ina myoy aniado Bisnupur District ki SP and Herojit ki mireng makada District asigi commando ki team amana NIA amade ate agency dagi akaknaba pa ama fanglaba matung Bisnupur Bazar gi ngaikong crossing mapada commando ki team aduna ngairaga leiraba matung fabani hari. Faraba Mayor Singh adudagi mobile phone ahum amadi barnakar ama police ta lokale hari. Faraba Mayor Singh adu makataba logi thabak lokhanaba Bisnupur Police ta sinakre haina posta makatari. Food Safety Administration Bisnupur na sinduna Eat Right Walkathon nga say Bisnupur DC Office tagi Bisnupur District DC LP Kram na lamthakre. Bisnupur DC Office tagi Bisnupur Kaitil Faraga Kyam Baning Singh Sanglen Bisnupur Fawa Chatkadaba Khongchan aduga mari lenina DC LP Kram na hai mibung khuding magna afaba chinjak chabana hakchang fai amadi nada yektana punsi nungshang na leiba ngamali haiba khanglabaso ngasi fawada mapung fana thabak oina pangthokpada awatpa adum leide. Ngasigi Khongchara sina miyamda kanaba kharadi piba ngamlagani loinana Eat Right ki matangda pangthokadoriba pending competition food stall amadi discussion na chingba tharam singda miyam puna sarya minaduna aikoi puna hakchang fana leiminasi haina mahana phongdoki Class 1 2 dagi hona balanced diet habise kaino habise tamme every child khangabane development ki matung ina Sagon na lakpa changes mayam sina actually implement to bakanda di koi je balance diet che charak taba health ta effects mayam lakpa samna harbada koi office goer mayam ji bukta no balance diet che khangna khangna koi balance diet che charam moi Khongchan aduda State Food Analyst CH Chana Jawba S Surendro Bisnupur ki Food Safety Officer Dr. Mangalai Pebam amade Food Safety Bisnupur ki Designated Officer Y Surendro Su Saryaki
Kakching Police Station ki manung chana leiba Kakching Wairi Laisang Tempareng de leiba Baraki yum amada sakang dabas singna nomay kapsal lambadagi nan Manipuri ama sire amana soklay. Tawdog adu ngarang numidang wairam pung taruka mininifu mangaram taba du aida thoki bani hairi. Siraba miyoi adudi Bihar ki West Amparan District dagi Madan Yadav chahi kuntrani. Asokwa aduna Bihar ki West Jamran District ki manung chana leiba LUXMI Pur Battalion dagi Bharat Yadav Chahi Kuntra Mangani Hairi, Makoi Ani, Kakching Wairi Lesang Tempareng the Leba, Naurim Chauba Koba Mui Amagi Yumda, Barata Layraga, Cheki Yum Saba, Kitabak Tobani. Madan Yadav Todok Tofum, the Lake Dabani, Aduga, Bharat Yadav na Oitanga Faganda, Nomoi Maruna Panbadagi, Jiban Hospital Kakching da, like an Arbamatong, Rims the Pukre Hairi. Todok Tofum da Kakching District SP Srivats Yauna, Kakching District Police ki Kangbuna, Jangsin duna Yangshin Bagaloina, Kakching Police na Manipur Police ki Forensic Science Expert Singapore Yangshin Minaraba Matong Asiba Hakchang Ado, Kakching Police na Lokalaga, Postmortem ki Damal, Jenims ki Mok Tamkre. Togdog Ado ki Matang da Kakching Police na case ama Lokatuna Tizinba Hokre Hari. Kakching the Laiba Padma Ratna English School gi Numit Humni Satagadaba Annual Literary Meet Listing and Ikunito in Arang the Gay School Lastigi Auditorium da Hodokre. Haudokpagi Thoramatuda Padma Ratna English School gi School Management Committee gi President Bukram Bamnimai, Principal Naurem Britain, Hanagi Principal K. Sundari Amadi Ate Myoy Singna President Member Singona Sargaki. Tasigi Tangkul Manga Fawa Satagadaba Annual Literary Meet Asida Mahiroi Singna Makal Matel gi Thoram Kyada Atoy Alhen Tanagani Hairi. Veteran Sports Organization VSO KONGKHAM Circle na Sinduna Taruk Suba VSO Trophy listing ani kunitoy Team Taram Mapana Group Taruk Thok na Khaidokuna Mamang Tha Megi Kuntra dagi Tekcham High School Playground da Haudoki ba Taruk Suba VSO Trophy listing ani kunitoy 9 Asian Men's Open Football Tournament gi Mari Suba quarter final match Nongchuba na maram oiraga Leblubado ngasi sanaki bagaloinana PUBG United ang Tha Mai Paktuna semi-final sangkre Ngasi sanaki ba quarter final ki aroba match da PUBG United ang tha amasung PSWAS anga yung form na apiba matamda goal ani chanabadagi penalty kaunabada PUBG ang tha na goal tare tarukta mai paktuna final semi final changkibani aroibada maroiba pa amuhna Border Pillar 81 dagi 82 fawbagi marakta ngamkai sambal khaba lebnaba Home Ministry da cherol thare haina lengang na thamlibu wafam adu miyam da utchai bani haina MPCC na marasirakli lengang na paikhaliba tongan ba scheme khudingmak miyam gini miyam na scheme sing asigi kana balobiyo haina Manipur gi Governor Laganeshan na miyam da appeal tawkre Manipur dagi Myanmar da lona punaba honaramba hard drug load khara police na fakibado Manipur state ki oina alot tawrakiba har amatan nate haina Agriculture Minister TS Biswajana fongdokre Hindu khaktana khuling ba lebak ama lingnabagi pandamda aronba agenda oina Prime Minister Narendra Modi na luchingba BJP ki lengak asina Agnipat scheme haudorakpani haina CPI Manipur state ki Secretary L Sotin Kumar na fongdorakli Matang asida Mami TV Prime Time Manipur News lesson zare miding tabir ba singbo amuka hana kurum zari
Nirma Computer Academy and Human Technologies. Admission open for 1-year diploma in computer application, DCA, PGDCA and CCC. Certified by NILIT and NCPUL, Ministry of Education, Government of India. Free soft skills spoken English class and scholarship facilities are also available. Prospectus and registration forms are available at Nirma Computer Academy, All Lambuland near GP Women College, and Human Technologies, Kwakaitel Bazaar, Imphal near Traffic Point. For more details, please contact 878-758-3445. Welcome to Manipur International University. Admission opened for undergraduate program. MIU is an UGC recognized. MIU has a team of highly qualified and experienced faculty manning various departments that are equipped with advanced computer lab, smart classrooms and oriental library. They also provide attractive scholarships and offered unique courses. Classes will be starting from August 2022. Manipur International University, Gari Awang Laikai near HRD Academy. Helpline numbers 889-978-8788. Manipur International University, success guaranteed. Welcome you all to UNACO Residential School at Chanung, Imphal East. An exclusive co-education residential school located on a sprawling 50-acre campus will be affiliated to CBSE New Delhi. First academic session will begin in April 2023 for classes 4 to 8. Hurry up for registration. Nahak, pukning wakal gi anaba laibra. Drug addiction amadi mental disorder treatment gi damak adom kari gi wari. Manipurda ihan hanbo ina Rehabilitation and Child Care Center. Inkalakliba nahasingita oiba experienced lerba doctors amadi clinical psychologists singna layingjari.